ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯡ ꯑꯃ ꯂꯥꯜꯂꯛꯄꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯄꯥꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯍꯤꯗꯨꯅ ꯊꯣꯡꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯊꯥꯅ ꯉꯥꯎꯔꯕ ꯅꯅꯥꯎꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯅꯥꯟꯊꯣꯛꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯖꯦꯜꯗ ꯂꯩꯕ ꯅꯠꯇꯅ, ꯑꯗꯨꯅ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯅꯥꯎꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯊꯣꯡꯗꯒꯤ ꯃꯈꯥꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯍꯤꯗ ꯄꯨꯔꯛꯂꯤꯕ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯅꯥꯎꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯪꯅ ꯊꯣꯡꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯃꯨꯛ ꯍꯤꯡꯍꯟꯕꯁꯨ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯕꯨ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯅꯅꯥꯎ ꯀꯧꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯀꯌా ꯑꯗꯨ ꯌꯦꯟꯅꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯌꯥꯝꯅ ꯀꯔꯥꯝ ꯃꯤꯍꯧ ꯆꯥꯎꯕ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯅꯥꯎꯗꯤ ꯏꯆꯝ ꯆꯝꯖꯔꯝꯃꯤ꯫ ꯏꯕꯨꯡꯉꯣꯅ ꯂꯟ ꯊꯨꯝ ꯑꯌꯥꯝꯕ ꯃꯥꯒꯤ ꯑꯣꯏꯍꯧꯔꯝꯃꯤ, ꯑꯗꯨꯒ ꯂꯧꯎ ꯁꯤꯡꯎ ꯌꯥꯕ ꯂꯝ ꯈꯔ ꯃꯅꯥꯎ ꯅꯨꯄꯥꯗ ꯈꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯌꯨꯝꯗꯒꯤ ꯅꯝꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯇꯥꯟꯊꯣꯛꯑꯝꯃꯤ꯫ ꯅꯅꯥꯎꯅꯁꯨ ꯃꯌꯥꯝꯕꯒ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯄꯨꯔꯒ ꯃꯥꯒꯤ ꯂꯧꯐꯝ ꯃꯅꯥꯛꯇ ꯌꯨꯝ ꯑꯃ ꯂꯩꯔꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯍꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯕꯨꯡꯉꯣꯗꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯕ ꯃꯇꯨꯡ ꯁꯦꯟꯗꯣꯏ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯃꯥꯅ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯆꯥꯎꯅ ꯂꯧꯔꯝꯃꯤ, ꯑꯃꯗꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯂꯝꯀꯌా ꯂꯩꯁꯤꯜꯂꯝꯃꯤ, ꯑꯃꯗꯤ ꯂꯝꯁꯤꯡ ꯑꯗꯨꯗ ꯄꯥꯛ ꯁꯟꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯅꯥꯎꯗꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯔꯝꯗꯦ꯫ ꯃꯥꯅ ꯂꯣꯏꯖꯕ ꯁꯟꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯅꯥꯎ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗꯒꯤ ꯑꯃ ꯑꯩꯈꯣꯏꯅ ꯂꯧ ꯈꯣꯏꯕ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒ ꯑꯃ ꯂꯧꯔꯨꯁꯨꯗꯅ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯕꯗꯒꯤ ꯅꯅꯥꯎꯁꯨ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯋꯥ ꯄꯨꯝꯅꯃꯛ ꯇꯝꯃꯝꯃꯤ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯁꯟ ꯑꯃ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯕꯅꯤꯅ ꯄꯨꯈ꯭ꯔꯣ, ꯑꯗꯨꯕꯨ ꯅꯪꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 1,000 ꯄꯤꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯕꯗꯤ ꯅꯪ ꯁꯟ ꯑꯁꯤ ꯄꯨꯈ꯭ꯔꯣ꯫ ꯅꯅꯥꯎꯁꯨ ꯁꯟ ꯌꯥꯎꯗꯅ ꯂꯧ ꯈꯣꯏꯕ ꯑꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯟꯕꯗꯒꯤ ꯂꯨꯄꯥ 1,000 ꯄꯤꯔꯕꯁꯨ ꯄꯤꯅ ꯁꯟ ꯑꯗꯨ ꯄꯨꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯟꯁꯦ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯟꯕꯅꯤ, ꯅꯨꯡꯇꯤꯒꯤ ꯃꯆꯤꯟꯖꯥꯛ ꯐꯖꯅ ꯄꯤꯖꯧ, ꯑꯗꯨꯒ ꯏꯔꯨ ꯂꯨꯊꯣꯛꯂꯒ ꯐꯖꯅ ꯊꯝꯃꯨ꯫ ꯅꯪꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈꯤꯕ ꯐꯤꯕꯝ ꯑꯁꯤꯃꯛ ꯀꯥꯏꯗꯅ ꯁꯟ ꯑꯁꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯤꯜꯂꯛꯎꯀꯣ꯫ ꯍꯣꯏ, ꯑꯩ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯒꯦ꯫ ꯂꯨꯄꯥ 4,000 ꯑꯁꯦ ꯂꯧꯔꯣ, ꯃꯁꯤꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯑꯣꯏꯔꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯅꯥꯎꯅ ꯁꯟ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯧ ꯈꯣꯏꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ 2 ꯐꯥꯎꯕꯗꯤ ꯁꯟ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ, ꯑꯗꯨꯕꯨ 7ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯁꯟ ꯑꯗꯨ ꯂꯧ ꯈꯣꯏꯔꯤꯉꯩꯗꯒꯤ ꯇꯨꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯟ ꯑꯗꯨꯒꯤ ꯃꯆꯤ ꯅꯥꯝꯃ ꯑꯃ ꯇꯦꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯅꯥꯎꯒꯤ ꯅꯨꯄꯤꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯟ ꯑꯁꯤꯗꯤ ꯃꯆꯤ ꯅꯥꯝꯃ ꯇꯦꯛꯑꯦꯗꯅ, ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯎꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦꯗ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯃꯆꯤ ꯑꯃꯈꯛ ꯇꯦꯛꯄꯁꯤꯕꯨ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯅꯤ꯫ ꯁꯤꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕꯁꯤꯗ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯁꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯅꯥꯎꯅ ꯁꯟ ꯑꯗꯨꯕꯨ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ
ꯃꯌꯥꯝꯕꯅ ꯁꯟꯒꯤ ꯃꯆꯤ ꯇꯦꯛꯄ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯒ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯁꯟꯒꯤ ꯃꯆꯤ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯦꯛꯂꯤꯕꯅꯣ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯟꯅꯤ꯫ ꯅꯪꯅ ꯁꯟ ꯃꯆꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯒꯗꯕꯅꯤ꯫ ꯇꯥꯃꯣꯅ ꯑꯩꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯂꯩꯔꯕꯗꯤ ꯑꯩ ꯇꯥꯃꯣꯗꯒꯤ ꯁꯟꯒ ꯋꯥꯏꯔꯔꯣꯏ꯫ ꯁꯟ ꯑꯁꯤꯒꯤ ꯃꯆꯤ ꯑꯁꯤꯗꯤ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯃꯊꯟꯇ ꯑꯗꯨꯝ ꯍꯧꯔꯛꯑꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯗꯤ ꯅꯅꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯀꯔꯝ ꯆꯥꯎꯕꯒꯤ ꯋꯥꯈꯜꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯧꯗꯣ ꯑꯩꯉꯣꯟda 1/2 ꯄꯤꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯗ꯭ꯔꯒꯅ ꯍꯌꯦꯡꯃꯛ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯗ ꯑꯩꯅ ꯋꯥꯀꯠꯂꯒꯅꯤ꯫ ꯅꯅꯥꯎꯗꯤ ꯃꯌꯥꯝꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯂꯧ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯅꯉꯣꯟꯗ 1/2 ꯄꯤꯊꯣꯛꯈ꯭ꯔꯦꯗꯅ꯫ ꯑꯩꯗꯤ ꯂꯧꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯀꯔꯤ ꯍꯣꯠꯅꯔꯒ ꯍꯤꯡꯗꯣꯏꯅꯣ? ꯅꯪꯅ ꯍꯤꯡꯕ ꯍꯤꯡꯗꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯁꯟꯒꯤ ꯃꯃꯜꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯍꯌꯦꯡꯃꯛ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯅꯅꯥꯎꯅ ꯃꯊꯥ ꯁꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯗꯁꯥ ꯑꯁꯤꯕꯨ? ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏ ꯑꯁꯦ ꯊꯝꯐꯝ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯅꯕ ꯃꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯅꯥꯎ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯑꯗꯣ ꯌꯨꯕꯤ ꯈꯔ ꯍꯦꯛꯀꯦꯅ ꯇꯧꯕꯅꯤ꯫ ꯑꯩ ꯏꯇꯣꯝꯇ ꯍꯦꯛꯄ ꯉꯝꯃꯣꯏꯗꯧꯔꯦ꯫ ꯑꯗꯨꯅ ꯅꯪ ꯃꯇꯦꯡꯈꯔ ꯄꯥꯡꯕꯤꯔꯝꯒꯦꯔꯣ? ꯑꯩ ꯅꯪꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯇꯧꯒꯦ꯫ ꯇꯥꯗ, ꯑꯗꯨꯛ ꯂꯩꯕ ꯊꯕꯛꯇꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯗ꯭ꯔꯕꯁꯨ ꯌꯥꯕꯗꯨꯕꯨ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ? ꯑꯩ ꯑꯗꯨꯝ ꯍꯦꯛꯀꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯅꯥꯎꯅ ꯌꯨꯕꯤ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯌꯨꯕꯤ ꯑꯗꯨ ꯍꯦꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯥꯗ ꯂꯪꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯕꯤ ꯑꯃ ꯂꯪꯊꯔꯛꯄꯗ ꯃꯍꯥꯛꯅ ꯎꯍꯧꯗꯕꯗꯒꯤ ꯃꯈꯥꯗ ꯁꯥꯟꯅꯔꯒ ꯂꯩꯕ ꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯗ ꯌꯨꯕꯤ ꯑꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯌꯨꯕꯤ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯤꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯅꯥꯎꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯉꯥꯡꯉꯛꯑꯝꯃꯤ꯫ ꯑꯁꯨꯛ ꯂꯩꯕ ꯊꯕꯛꯁꯤ ꯐꯥꯎꯕꯗ ꯐꯖꯅ ꯇꯧꯕ ꯉꯝꯗꯦꯅꯦ꯫ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯑꯉꯥꯡꯁꯤꯒꯤ ꯃꯈꯣꯡꯁꯤꯗꯤ ꯇꯦꯛꯑꯦꯗꯅ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯈꯨꯗꯛꯇ ꯗꯣꯛꯇꯔꯗ ꯄꯨꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯌꯦꯡꯃꯟ ꯑꯣꯏꯅ ꯂꯨꯄꯥ 5,000 ꯄꯤꯌꯨ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯅꯪꯅ ꯄꯨꯒꯗꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯕꯤꯜ ꯈꯛꯇ ꯅꯠꯇꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯁꯣꯛꯍꯟꯕꯒꯤ ꯄꯨꯟꯅ ꯂꯨꯄꯥ 50,000 ꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯍꯌꯦꯡꯃꯛ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯋꯥꯀꯠꯀꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯍꯟꯒꯅꯤ꯫ ꯍꯌꯦꯡ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯗꯅꯕ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯎ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯅ ꯅꯅꯥꯎꯕꯨ ꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯝꯃꯤ꯫ ꯅꯅꯥꯎꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯁꯣꯔ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯕꯨ? ꯑꯩꯅ ꯆꯨꯝꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯈꯛꯇꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯁꯣꯛꯍꯜꯂꯒꯦ ꯈꯜꯂꯒ ꯁꯣꯛꯍꯟꯕꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯊꯥꯔꯒ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯦ ꯂꯨꯄꯥ 1.5 ꯁꯨꯔꯦ꯫ ꯑꯩꯗꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯁꯤꯡꯒꯅꯤ? ꯑꯩꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯤꯡꯗ꯭ꯔꯒꯅ ꯑꯩꯕꯨ ꯖꯦꯜꯗ ꯃꯈꯣꯏꯅ ꯊꯝꯕ ꯇꯥꯕꯅꯤ꯫ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ, ꯁꯤꯈꯤꯕꯅ ꯐꯔꯕꯅꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯅꯥꯎꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯡ ꯑꯃ ꯂꯥꯜꯂꯛꯄꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯄꯥꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯍꯤꯗꯨꯅ ꯊꯣꯡꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯊꯥꯅ ꯉꯥꯎꯔꯕ ꯅꯅꯥꯎꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯅꯥꯟꯊꯣꯛꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯖꯦꯜꯗ ꯂꯩꯕ ꯅꯠꯇꯅ꯫ ꯑꯗꯨꯅ ꯑꯩ
ꯍꯤꯡꯗꯨꯅ ꯂꯩꯕ ꯀꯥꯟꯅꯗ꯭ꯔꯦ. ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯅꯥꯎꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯊꯣꯡꯗꯒꯤ ꯃꯈꯥꯗ ꯆꯣꯡꯊꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯍꯤꯗ ꯄꯨꯔꯛꯂꯤꯕ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯂꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯅꯥꯎꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯦ ꯈꯜꯂꯝꯃꯤ. ꯅꯪꯅ ꯊꯣꯡꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯑꯃꯨꯛ ꯍꯤꯡꯍꯟꯕꯁꯨ ꯉꯝꯃꯔꯣꯏ. ꯑꯗꯨꯅ ꯅꯪꯕꯨ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯄꯥꯝꯃꯤ. ꯅꯅꯥꯎꯁꯨ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯑꯩꯅ ꯁꯤꯖꯔꯒꯦꯅ ꯊꯣꯡ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯨꯕꯕꯨ ꯃꯤ ꯁꯤꯕꯒꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯇꯥꯔꯦ. ꯏꯁꯣꯔ, ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ? ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯅꯅꯥꯎꯒ ꯇꯨꯔꯦꯜ ꯃꯈꯥꯗꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯅꯅꯥꯎꯅ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯈꯨꯜꯂꯒ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯜꯂꯒ ꯄꯥꯏꯔꯛꯑꯝꯃꯤ. ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯇꯝꯅ ꯂꯥꯛꯑꯝꯃꯤ. ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯌꯥꯝꯅ ꯇꯧꯕ ꯃꯤꯑꯣꯏꯅꯤ. ꯃꯥꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯕ ꯃꯤꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯤꯁꯛꯅꯤ. ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯍꯪꯂꯛꯑꯝꯃꯤ. ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯂꯨꯆꯤꯡꯕ, ꯌꯦꯡꯕꯤꯌꯨ, ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ. ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯟ ꯑꯃ ꯂꯧ ꯈꯣꯏꯕꯒꯤ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯋꯥꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯆꯤ ꯑꯃ ꯊꯨꯗꯦꯛꯂꯒ ꯊꯤꯜꯂꯛꯏ. ꯑꯩꯅ ꯃꯗꯨꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯌꯨ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯦ. ꯅꯅꯥꯎꯗꯤ ꯅꯨꯡ ꯀꯤꯁꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯅꯥꯎꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ. ꯁꯦꯟꯖꯥꯕ ꯂꯨꯆꯤꯡꯕ, ꯅꯪꯅ ꯉꯁꯤ ꯑꯆꯨꯝ ꯑꯔꯥꯟ ꯐꯖꯅ ꯋꯥꯌꯦꯜꯂꯕꯗꯤ ꯐꯩ. ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯡ ꯑꯁꯤꯅ ꯅꯪꯒꯤ ꯅꯀꯣꯛ ꯊꯨꯒꯥꯏꯒꯅꯤ. ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ ꯑꯗꯨꯅꯗꯤ ꯅꯅꯥꯎꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯃꯌꯣꯝ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯅꯕ ꯄꯩꯁా ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯗꯨꯅ ꯅꯅꯥꯎꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯃꯆꯤ ꯑꯃꯈꯛ ꯇꯦꯛꯄꯗꯨꯕꯨ ꯊꯥ 3ꯀꯤ ꯃꯇꯨꯡꯗ ꯍꯧꯔꯛꯇꯣꯏꯗꯨꯝ ꯂꯩꯔꯕꯅꯤ. ꯃꯆꯤꯗ ꯍꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗ ꯁꯟ ꯑꯗꯣ ꯊꯝꯍꯜꯂꯨ. ꯃꯆꯤꯗꯣ ꯍꯧꯔꯀꯥꯟꯗ ꯃꯥꯅ ꯑꯗꯨꯝ ꯊꯤꯜꯂꯛꯑꯅꯤ. ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯄꯩꯁꯥ ꯂꯧꯕ ꯌꯥꯔꯣꯏ. ꯀꯔꯤꯅꯣ ꯂꯨꯆꯤꯡꯕꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯔꯣꯏꯕꯅꯤ. ꯁꯟ ꯑꯗꯣ ꯅꯅꯥꯎꯗ ꯌꯥꯝꯅ ꯊꯨꯅ ꯁꯤꯟꯅꯈꯣ. ꯃꯊꯪ ꯀꯅꯥꯒꯤꯅꯣ ꯑꯃꯨꯛ ꯆꯪꯉꯛꯑꯣ. ꯂꯨꯆꯤꯡꯕ, ꯑꯆꯨꯝꯕ ꯐꯪꯍꯟꯕꯤꯌꯨ. ꯅꯅꯥꯎꯗ ꯑꯩꯅ ꯌꯨꯕꯤ ꯍꯦꯛꯄꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯕꯤ ꯑꯃ ꯃꯐꯝ ꯆꯥꯗꯅ ꯂꯪꯊꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯊꯨꯗꯦꯛꯂꯦ. ꯃꯁꯤ ꯂꯥꯏꯌꯦꯡꯃꯟ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 25,000 ꯄꯤꯌꯨ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯑꯩꯅ ꯏꯆꯥꯗ ꯆꯩꯅꯥ ꯐꯪꯍꯟꯕꯒꯤ ꯄꯨꯟꯅ ꯂꯨꯄꯥ 50,000 ꯄꯤꯌꯨ ꯍꯥꯏꯕꯅꯤ. ꯍꯟꯗꯛꯃꯨꯛꯁꯨ ꯅꯅꯥꯎꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯃꯃꯥꯡꯗ ꯈꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯨꯆꯤꯡꯕꯅ ꯑꯔꯥꯟꯕ ꯕꯤꯆꯥꯔ ꯍꯦꯛ ꯇꯧꯔꯛꯂꯕꯗꯤ ꯃꯀꯣꯛ ꯊꯨꯒꯥꯏꯒꯦ ꯈꯟꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯥꯅ ꯅꯨꯡ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯗꯨ ꯂꯨꯆꯤꯡꯕ ꯑꯗꯨꯅꯁꯨ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ. ꯑꯃꯗꯤ ꯄꯩꯁా ꯌꯥꯝꯅ ꯐꯪꯒꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯃꯅꯤ, ꯌꯨꯕꯤ ꯍꯦꯛꯂꯤꯉꯩ ꯃꯇꯝꯗꯨꯗ ꯅꯆꯥꯗꯣ ꯃꯐꯝ ꯆꯥꯅ ꯁꯦꯟꯅꯕ ꯌꯥꯗ꯭ꯔꯣ? ꯅꯆꯥꯗꯤ ꯁꯦꯟꯅꯅꯤꯡꯗ꯭ꯔꯒ ꯃꯤꯉꯣꯟꯗ ꯇꯥꯏꯅꯔꯤꯕ. ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯆꯥꯗꯣ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯅꯅꯥꯎꯒꯤ ꯃꯌꯨꯝꯗ ꯊꯝꯗꯨꯅ ꯁꯦꯕꯥ ꯇꯧꯍꯜꯂꯨ. ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯅꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯪꯒꯤ ꯅꯆꯥ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯌꯨꯝꯗ ꯊꯝꯃꯣ. ꯀꯔꯤ ꯋꯥꯌꯦꯜꯅꯣ ꯑꯗꯨꯕꯨ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ. ꯑꯩ ꯃꯥ ꯌꯥꯎꯗꯅ ꯅꯣꯡꯃꯇ ꯂꯩꯕ ꯉꯝꯃꯣꯏ. ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯤꯒꯤ ꯃꯆꯥꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯍꯨꯠꯇ ꯁꯤꯟꯅꯗꯣꯏꯅꯣ? ꯑꯩ ꯃꯈꯥ ꯇꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ. ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯔꯣꯏꯕꯅꯤ. ꯃꯊꯪ ꯑꯃꯨꯛ ꯀꯅꯥꯒꯤꯅꯣ ꯆꯪꯉꯛꯑꯣ. ꯃꯗꯨꯗꯒꯤ ꯅꯨꯄా ꯃꯆꯥ ꯑꯗꯨ ꯆꯪꯉꯛꯑꯝꯃꯤ. ꯂꯨꯆꯤꯡꯕ, ꯑꯩꯒꯤ ꯏꯄꯥꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯍꯔꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯌꯨꯝ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯊꯣꯡꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯑꯩꯒꯤ ꯏꯄꯥꯗ ꯅꯟꯕꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯑꯗꯨ ꯁꯤꯔꯦ. ꯑꯩꯅ ꯈꯨꯗꯛꯇ ꯃꯥꯕꯨ ꯍꯥꯠꯄ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯥꯝꯕꯗꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯕꯅꯤ. ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ.
ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯄꯤꯍꯟꯕꯤꯌꯨ. ꯍꯟꯗꯛꯃꯨꯛꯁꯨ ꯅꯅꯥꯎꯅ ꯅꯨꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯜꯂꯝꯃꯤ ꯑꯗꯨꯃꯨꯛꯁꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯂꯕꯗꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯇ ꯅꯠꯇꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯃꯀꯣꯛ ꯊꯨꯒꯥꯏꯒꯅꯤ. ꯂꯨꯆꯤꯡꯕ ꯑꯗꯨꯗꯤ ꯅꯅꯥꯎꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯇꯨꯅ ꯃꯥ ꯏꯅꯥꯛ ꯈꯨꯜꯂꯗꯕꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯕꯕꯥꯗꯣ ꯅꯅꯥꯎꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ. ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯅꯅꯥꯎꯕꯨ ꯍꯤꯗ ꯇꯣꯡꯍꯜꯂꯣ, ꯑꯗꯨꯒ ꯅꯪꯅ ꯊꯣꯡꯗꯒꯤ ꯆꯣꯡꯊꯔꯣ, ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯜꯂꯒ ꯂꯃꯟ ꯁꯤꯡꯉꯣ. ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞꯅꯤ. ꯑꯗꯨꯅ ꯅꯣꯏ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯔꯅꯤ. ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯤꯡꯉꯝꯗꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯑꯗꯨꯒ ꯅꯅꯥꯎꯁꯨ ꯂꯨꯆꯤꯡꯕꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯕꯤꯗ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯂꯨꯆꯤꯡꯕꯒꯤ ꯃꯤ ꯑꯃꯅ ꯃꯥꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯅꯥꯎ, ꯅꯪꯅ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯌꯣꯝ ꯑꯗꯣ ꯂꯨꯆꯤꯡꯕꯅ ꯂꯧꯁꯨ ꯍꯥꯏꯕꯒꯤ ꯑꯩ ꯂꯥꯛꯄꯅꯤ. ꯁꯤꯔꯣ? ꯂꯧꯔꯣꯁꯦ. ꯅꯅꯥꯎꯁꯨ ꯀꯔꯤꯝꯇ ꯈꯟꯗꯅ ꯃꯌꯣꯝ ꯑꯗꯨ ꯄꯤꯔꯛꯑꯝꯃꯤ. ꯅꯨꯄా ꯑꯗꯨꯅ ꯃꯌꯣꯝ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕꯗ ꯁꯤꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯩꯁꯥꯒꯤ ꯃꯍꯨꯠ ꯅꯨꯡ ꯑꯣꯏꯅ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ. ꯀꯔꯤ ꯅꯨꯡ ꯑꯣꯏꯔꯝꯂꯕ? ꯃꯥꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕ ꯑꯣꯏꯔꯦ. ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣꯏꯗ. ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯕꯗꯤ ꯑꯩꯅ ꯇꯧꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯅ ꯈꯪꯈ꯭ꯔꯒꯅꯤ. ꯃꯁꯤ ꯈꯜꯂꯒ ꯂꯨꯆꯤꯡꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯨꯡꯉꯣ ꯃꯅꯤ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯅꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ. ꯃꯈꯣꯏꯅ ꯇꯧꯖꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯒꯤ ꯏꯀꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯂꯨꯄꯥ ꯂꯥꯛ 3 ꯑꯁꯦ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ. ꯂꯨꯆꯤꯡꯕꯅ ꯀꯔꯤꯒꯨꯝꯕ ꯍꯪꯉꯛꯑꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯂꯦ ꯍꯥꯏꯕꯤꯌꯨ. ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯩꯉꯣꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯄꯩꯁꯥ ꯂꯧꯕꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ. ꯃꯣꯏꯅ ꯑꯩꯕꯨ ꯃꯥꯡꯍꯟꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ? ꯄꯩꯁꯥꯁꯤꯡ ꯑꯁꯤꯅ ꯁꯟ ꯂꯥꯕ ꯐꯖꯕ ꯑꯃ ꯂꯩꯔꯒꯦ, ꯑꯗꯨꯒ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯒꯦ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯅꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯏꯪꯅ ꯆꯤꯛꯅ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯗꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ.